ꯃꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯈꯔꯅꯤ ꯃꯃꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯇꯧꯕꯁꯦ ꯑꯦꯗꯤꯠ ꯇꯧꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝꯀꯣ ꯑꯌꯨꯛ ꯉꯟꯇꯥꯅꯤ ꯍꯧꯖꯤꯛꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯁꯤꯒ ꯀꯥꯔꯣꯟ ꯈꯔ ꯍꯦꯛꯑꯦꯕꯀꯣ ꯀꯥꯔꯣꯟꯁꯦ ꯗꯥꯅ ꯍꯦꯛꯂꯛꯄꯅꯤ ꯑꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯀꯥꯔꯣꯟꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕꯀꯣ ꯀꯥꯔꯣꯟꯁꯦ ꯅꯨꯃꯤꯠꯀꯤ ꯃꯜꯂꯤ ꯅꯨꯃꯤꯠꯀꯤ ꯊꯣꯛꯏꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯍꯪꯒꯥꯝ ꯆꯔꯥ ꯂꯩꯔꯦ ꯍꯪꯒꯥꯝ ꯆꯔꯥꯁꯨ ꯊꯥꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯍꯪꯒꯥꯝ ꯆꯔꯥꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯘꯤ ꯃꯣꯔꯣꯛ ꯆꯔꯥ ꯂꯩꯔꯦ ꯁꯤꯁꯨ ꯊꯥꯖꯤꯟꯕꯤꯗꯣꯔꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩ ꯆꯔꯥ ꯑꯗꯩꯗꯤ ꯑꯦꯂꯣꯕꯦꯔꯥ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯂꯩꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯣ ꯂꯩꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯔꯦꯀꯣ ꯂꯩ ꯐꯖꯔꯛꯄꯁꯦ ꯃꯌꯥꯝ ꯂꯥꯏꯗ ꯂꯩꯁꯦ ꯌꯥꯝ ꯀꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯦꯟ ꯑꯣꯏꯅ ꯂꯩꯁꯤꯡꯁꯦ ꯑꯩ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯖꯕꯅꯤꯀꯣ ꯏꯁꯣꯔꯗ ꯂꯩ ꯅꯣꯡꯃꯒꯤꯀꯣ ꯂꯩ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯀꯠꯄ ꯐꯪꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯘꯤ ꯃꯣꯔꯣꯛꯇꯤ ꯌꯥꯝꯅ ꯄꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯘꯤ ꯃꯣꯔꯣꯛ ꯌꯥꯝꯅ ꯄꯥꯟꯂꯛꯇ꯭ꯔꯦꯀꯣ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯊꯪ ꯀꯃꯥꯏ ꯇꯧꯕ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯅꯤꯀꯣ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝ ꯃꯇꯝꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯐꯖꯔꯕ ꯎꯈꯣꯡ ꯋꯥꯈꯣꯡꯒꯤ ꯂꯝꯕꯤꯁꯤꯒ ꯆꯠꯆꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯐꯤ ꯀꯔꯕꯥꯔ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯗꯣ ꯃꯥꯒꯤꯗ ꯆꯠꯂꯤꯅꯦ ꯃꯥꯒꯤꯗ ꯐꯤ ꯈꯔ ꯂꯧꯔꯨꯒꯦ ꯍꯥꯏꯅꯀꯣ ꯑꯩꯒꯤ ꯕꯦꯗꯁꯤꯠꯀꯤ ꯃꯔꯨꯞ ꯌꯥꯎꯏꯀꯣ ꯃꯉꯣꯟꯗ ꯕꯦꯗꯁꯤꯠꯀꯤ ꯃꯔꯨꯞ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯃꯔꯨꯞꯇꯣ ꯑꯩ ꯐꯥꯎꯔꯦ ꯑꯗꯨꯒꯤ ꯕꯦꯗꯁꯤꯠꯁꯨ ꯂꯧꯕ ꯆꯠꯄ ꯑꯗꯩꯗꯤ ꯐꯤꯔꯣꯟꯁꯨ ꯈꯔ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯏ ꯍꯥꯏ ꯑꯗꯨꯒꯤꯁꯨ ꯐꯤꯔꯣꯟꯁꯨ ꯈꯔ ꯌꯦꯡꯉꯨꯒꯦ ꯑꯗꯨꯒꯤ ꯇꯧꯔꯤꯅꯦꯀꯣ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯕꯅꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯈꯔ ꯀꯪꯉꯦ ꯐꯠꯇ꯭ꯔꯁꯨ ꯅꯨꯡꯁꯥ ꯁꯥꯗꯕ ꯅꯣꯡ ꯆꯨꯕ ꯃꯇꯝꯗꯗꯤ ꯑꯁ ꯈꯨꯐꯠ ꯑꯃ ꯂꯝꯕꯤꯁꯦ ꯈꯪꯕ꯭ꯔꯥ ꯊꯣꯛꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯣꯔꯦꯟ ꯆꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦ ꯐꯤꯗꯨꯅ ꯀꯔꯝꯕ ꯐꯤ ꯂꯥꯛꯏꯕ ꯀꯩꯗꯧꯔꯤꯕ ꯁꯤꯒꯤ ꯌꯨꯝꯁꯦ ꯊꯨꯒꯥꯏꯔꯒ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕꯅꯤꯅꯀꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯌꯨꯝ ꯑꯅꯤꯁꯤꯁꯨ ꯑꯩꯈꯣꯏ ꯃꯝꯁꯤ ꯅꯤꯁꯤꯒꯤ ꯌꯨꯝꯁꯤꯁꯨ ꯃꯣꯏ ꯆꯠꯈꯤꯗꯣꯔꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯌꯨꯝ ꯈꯛꯇ ꯉꯥꯏꯍꯧꯗꯣꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯅꯤ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏꯁꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤ ꯃꯌꯥꯝꯁꯨ ꯆꯠꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯕꯅꯤ ꯂꯩꯔꯔꯣꯏ ꯁ꯭ꯋꯥꯏꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯈꯤꯔꯦ ꯁ꯭ꯋꯥꯏꯁꯦ ꯄꯦꯜꯂꯦ ꯍꯥꯏꯕ ꯂꯝꯕꯤ ꯂꯝꯗꯥꯡ ꯐꯠꯇꯕꯅꯤꯅꯀꯣ ꯑꯁ ꯚ꯭ꯌꯨꯁꯤని ꯃꯩ ꯇꯥꯔꯦꯍꯦ ꯃꯌꯥꯝ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯅ ꯐꯖꯩꯌꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥ ꯀꯕꯥꯅꯤꯁꯦ ꯀꯩꯅꯣꯗ ꯀꯩꯅꯣ ꯕꯖꯥꯔꯗ ꯈꯨꯅꯧ ꯕꯖꯥꯔꯗ ꯆꯠꯂꯨꯁꯦꯅꯁꯨ ꯍꯥꯏꯅꯔꯤꯅꯦꯕꯀꯣ ꯉꯥꯈꯥ ꯆꯥꯅꯤꯡꯉꯦ ꯍꯩꯅꯥꯒ ꯉꯥꯈꯥꯒ ꯆꯥꯅꯤꯡꯉꯦ ꯍꯥꯏ ꯗꯥꯗꯣ ꯑꯩꯈꯣꯏ ꯗꯥꯗꯣ ꯉꯔꯥꯡꯗꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯄ꯭ꯔꯦꯁꯔꯗꯣ ꯍꯥꯏ ꯂꯩꯕꯒꯤ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯆꯤꯟꯇꯥ ꯌꯥꯝ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦꯗ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯥꯖꯔꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯧꯒꯤꯅꯦ ꯂꯧ ꯄꯥꯝꯕꯤ ꯍꯧꯕꯁꯦ ꯁꯤꯒꯤ ꯚ꯭ꯌꯨ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯑꯁ ꯂꯧꯗꯤ ꯈꯨꯐꯖ ꯑꯃ ꯇꯧꯔꯦꯍꯦ ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯁꯤꯠꯄꯁꯦ ꯈꯨꯐꯖ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯁꯦ ꯂꯩꯔꯥꯏꯗꯣ ꯑꯥꯗ ꯏꯅꯛ ꯅꯉꯩ ꯂꯩꯔꯦ ꯂꯩꯔꯥꯏ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯌꯧꯁꯜꯂꯛꯑꯦ ꯃꯍꯥꯗꯦꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯌꯥꯔꯛꯅꯣ ꯆꯦꯟꯗꯣꯏꯁꯤꯕꯣ ꯅꯪꯁꯨ ꯋꯥꯔꯦꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯋꯥꯔꯦ ꯍꯟꯗꯛꯅ ꯀꯗꯣꯝ ꯆꯦꯟꯒꯠꯇꯣꯏꯕ ꯈꯪꯗ꯭ꯔꯦ ꯍꯩꯅꯥ ꯈꯨꯐꯖꯦ ꯉꯥꯎꯖꯔꯦꯍꯦ ꯃꯣꯡꯁꯣꯡ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯍꯩꯅꯥꯁꯤꯕꯨ ꯍꯩꯅꯥꯁꯦ ꯄꯨꯔꯥ ꯃꯣꯡꯁꯣꯡ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯍꯩꯅꯥꯁꯦ ꯃꯣꯡꯁꯣꯡ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯍꯩꯅꯥꯁꯤꯕꯨ ꯀꯩꯅꯣ ꯐꯖꯕꯗ ꯀꯩꯅꯣ ꯍꯦꯟꯖꯟꯕ ꯑꯃ ꯌꯥꯎꯔꯤ ꯐꯖꯕꯗ ꯑꯁꯤꯒꯤ ꯔꯥꯎꯟꯁꯦ ꯀꯥꯏꯗꯤ ꯐꯪꯒꯦꯁꯦ ꯁꯨꯃꯥꯏꯅ ꯀꯧꯔꯛꯄꯁꯦ ꯑꯣꯟꯂꯥꯏꯟ ꯂꯧꯃꯤꯟꯅꯔꯣ ꯑꯩ ꯑꯩ ꯄꯥꯝꯃꯤꯅꯦ ꯄꯣꯠ ꯊꯥꯕꯒꯤ ꯀꯥꯏꯗ ꯏꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯄꯣꯠꯁꯦ ꯀꯟꯒꯅꯤꯅꯦ ꯁꯦ ꯀꯜꯂꯤꯅꯦ ꯁꯦ ꯄꯥꯏꯕꯗ ꯀꯜꯂꯤꯅꯦ ꯄꯣꯠꯁꯦ ꯄꯥꯝꯃꯤ ꯄꯣꯠꯁꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯐꯤꯗꯤ ꯌꯦꯡꯗꯅ ꯁꯤꯒꯨꯝꯕꯗꯤ ꯌꯦꯡꯗꯣꯏꯅꯦ ꯉꯥꯎꯈꯤꯗꯅ ꯁꯤꯡꯒꯖꯧꯔꯧꯅ ꯐꯝꯃꯦ ꯃꯣꯏꯒꯤ ꯐꯖꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯑꯃꯁꯨ ꯀꯥꯞꯄꯤꯉꯣ ꯍꯣꯏ ꯌꯨꯝ ꯐꯖꯕꯗ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯁꯛꯀ ꯐꯖꯊꯣꯛꯏꯉꯣ ꯁꯛꯀ ꯐꯖꯊꯣꯛꯏ ꯌꯨꯝ ꯐꯖꯕꯗ ꯆꯪꯉꯛꯄ ꯍꯥꯏ ꯇꯥꯄꯣꯟꯇꯦꯅꯦ ꯃꯣꯏꯁꯤꯒ ꯌꯥꯝ ꯂꯥꯡꯉꯤ ꯇꯥꯎꯟꯅꯤꯅꯅꯦ ꯌꯥꯝ ꯂꯥꯡꯉꯦ ꯁꯤꯗ ꯏꯅꯥꯗ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯖꯔꯤꯕ ꯅꯠꯇ꯭ꯔꯥ ꯀꯅꯥꯒꯤꯁꯨ ꯃꯈꯣꯟ ꯇꯥꯗꯅ ꯍꯩꯅꯗꯦ ꯃꯣꯏ ꯁꯥꯏꯁꯦ ꯂꯥꯡꯃꯟꯈꯤꯗꯅ ꯀꯥꯏꯅ
น่าสมัยนักกรรมการตะกะเลยพังโดยบ่คังเดอีเนี่ยมาว่าเจ๊กูตะทบพี่มินะจ้ะ파자박이 파자방학다 마얌 잉아우레 마얌 잉아우레 시기레 페닉 시기ngo 파자드라 쟁우네 시기레 페닉 부자다가 인데 시딩가 창강 번이 해는 중 맞아 가라 빙도 까지 가게 아시 누가 보자가 인자 되네 자가 뜻이 봐 그딴 거 참말로 오게 하려나 인자 돈이 하나 아이도 부자 이거는 중간 그게 안 와리네 하니 가래 하니 가래 아니 매아마 나는 다가라 그거 아빠 양 자고 해봐 그거는 본다 왜 이거이나 ꯌꯥꯝ ꯐꯖ ꯐꯖꯕ ꯐꯤ ꯌꯥꯝ ꯂꯩꯔꯦ ꯄꯤꯄꯤꯒꯤꯗ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯔꯥꯅꯤꯗ ꯁꯦ ꯄꯤꯄꯤ야 ꯔꯥꯅꯤ ꯑꯉꯥꯡꯕꯒ ꯂꯩꯗꯨꯁꯦ ꯑꯁ ꯃꯧ ꯑꯅꯧꯕꯤꯅꯒ ꯏꯜꯂꯕ ꯐꯖꯗ꯭ꯔꯣꯃꯤ ꯑꯁ ꯐꯅꯦꯛ ꯐꯖꯕ ꯑꯃꯁꯨ ꯂꯩꯔꯦꯍꯦ ꯊꯝꯕꯥꯜ ꯂꯩꯀꯣꯛ ꯍꯥꯏꯗꯨꯔꯥ ꯈꯪꯗꯦ ꯑꯁ ꯁꯤꯒꯤ ꯄꯣꯂꯤꯁꯇꯔꯒꯤ ꯁꯨꯠꯁꯤꯗꯨ ꯐꯖꯩꯍꯦ ꯐꯖꯩꯍꯦ ꯐꯖꯕ ꯉꯥꯛꯇ ꯁꯤꯁꯦ ꯈꯖꯤꯛ ꯂꯨꯄꯥ ꯆꯥꯝ ꯆꯥꯝ ꯑꯣꯏꯔꯁꯨ ꯐꯤ ꯌꯥꯝꯅ ꯌꯣꯡꯅꯤꯅ ꯃꯥꯅꯤꯍꯦ ꯅꯪ ꯈꯖꯤꯛꯀꯤ ꯄꯩꯁꯥꯗꯅꯤ ꯁꯦ ꯑꯦ ꯍꯥꯏꯕꯗ ꯈꯇꯪꯗꯅꯤ ꯅꯪꯅ ꯁꯤꯒ ꯊꯥꯗꯔꯝꯗꯣꯏ ꯃꯌꯥꯝꯗꯣ ꯐꯥꯒꯤꯔꯣ ꯃꯌꯥꯝꯁꯦ ꯐꯖ ꯐꯖꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ ꯎꯠꯂꯛꯀꯦ ꯌꯦꯡꯉꯨ ꯑꯁ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ ꯅꯪꯒꯤ ꯅꯍꯥꯟ ꯅꯪꯒꯤ ꯂꯦꯅꯤꯟ ꯁꯨꯠꯇꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯂꯦꯅꯤꯟ ꯁꯨꯠꯂꯣ ꯂꯦꯅꯤꯟ ꯁꯨꯠꯇ ꯂꯦꯅꯤꯟ ꯁꯨꯠꯇ ꯐꯖ ꯐꯖꯕ ꯌꯥꯎꯈꯤꯕꯅꯤꯍꯦ ꯀꯣꯟꯇ꯭ꯔꯥꯛꯁꯤꯡ ꯑꯖꯥꯛꯄ ꯉꯥꯛꯇꯪ ꯌꯥꯎꯔꯦ ꯑꯗꯣ ꯐꯖꯩ ꯑꯗꯨꯁꯨ ꯐꯖꯩ ꯃꯤꯒꯤ ꯃꯔꯨꯞꯀꯤꯔꯣ ꯃꯔꯨꯞꯀꯤ ꯅꯠꯇꯦ ꯂꯣꯏ ꯑꯁꯤ ꯐꯨꯜꯁꯥꯔꯤ ꯅꯠꯇ꯭ꯔꯣ ꯐꯨꯜꯁꯥꯔꯤ ꯅꯠꯇꯦ ꯑꯁꯤꯅ ꯃꯈꯥꯏꯗ ꯐꯨꯜꯁꯥꯔꯤ ꯑꯁꯤ ꯑꯣ ꯑꯩ ꯐꯨꯜ ꯈꯪꯅꯔꯣꯏ ꯅꯪꯒꯤ ꯑꯁꯤꯅ ꯀꯩꯅꯣ ꯂꯦꯅꯤꯟ ꯁꯨꯠꯂꯣ ꯁꯤꯅ ꯅꯠꯇꯦ ꯂꯦꯅꯤꯟ ꯅꯠꯇꯦ ꯐꯖꯩꯀꯣ ꯐꯖꯩ ꯄꯥꯛꯇꯛ ꯐꯖꯩ ꯐꯖꯩꯅꯦ ꯄꯥꯔꯛ ꯇꯧꯔꯗꯅ ꯐꯖꯩꯀꯣ 인마다냐? 인마다 이 비급제 타라고 해. 네, 시가 만나래요. 그리고 꽃이. 프레이키네, 프레이키나로 왔더니 봐. 봐봐. 아. 프레이키 키나봐, 봐봐. 프레이키 피게. 만나래는 세시 좀. 키나리야 봐. 마케키나 시기 지금 bagina 자, 지금 bagi. 지금 bagi. 아, 누구 만나대 마테코? 시나 우라니 마이다 그냥. 시나 무 가노니. 비비. 많이 플레스 피게 펜스 좀 시나 그 빠도 시나 봐. 아, 눈이 시라니 페미 시나 파이냐. 아마 수 가자그래니 비 시나 수장 파제? 셀리 싱가 없네 해라. 아, 수장 파제 이제. 가더라. 셀리 싱가 없네 페미. 아, 시셔 비. 아니, 시가 비둡지가 불러가 열리. 선도정. 비. 선도정. 그런 식으로 내가 나도 그러지. 아. 흑방한 거. 농간이 유튜브가 싶는데. 아, 이게 누구 말이냐? 아니 비비들 라우드랑 한 거기만. 아, 눈이네, 제 두두니. jem 두기 비두니. 레이가 잠자 위에 시디야. 두. 남 바카제 이제 비나니. 아, 그냥 여기 라이트 좀 먹이냐? 자니시야. 가자 그래. 간 파제? 상바 마추. 저희디. sina si color se 야 심수 좀 빠미냐 두아 하 심수 파제 는 거야 파제 파제 그럼 중요 하이드는 시봐 라이도 되니세 아니 이 밤자루에 시 해보자 아니 나 심수 니 빠무 도리바 아 주면 콩다 파제 니 빠무 도리바 파제 얘나 마냥 제가 포도 내 무노이냐 파제 니다 따보도 빠미 뭐 파제 니 자 ꯃꯌꯥꯝ ꯑꯩꯈꯣꯏꯕꯥꯏꯅꯤ ꯑꯩꯒꯤ ꯏꯆꯦꯒ ꯁꯤꯗ ꯐꯤꯗꯣ ꯈꯜꯂꯤꯀꯣ ꯐꯖ ꯐꯖꯕ ꯐꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯣ ꯃꯌꯥꯝ ꯑꯅꯛꯄꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯄꯥꯝꯕ ꯂꯩꯔꯁꯨ ꯐꯤ ꯃꯌꯥꯝꯁꯦ ꯑꯄꯥꯝꯕ ꯂꯩꯕ ꯇꯥꯔꯗꯤ ꯁꯨꯝ ꯂꯥꯛꯎꯀꯣ ꯂꯧꯔꯣ ꯂꯥꯎ ꯐꯖ ꯐꯖꯕ ꯃꯆꯨ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯚꯣꯏꯁ ꯔꯦꯀꯣꯔꯗ ꯇꯧꯔꯤꯁꯤꯅ ꯌꯥꯝ ꯂꯥꯡꯉꯦꯕꯀꯣ ꯃꯣꯏ ꯍꯦꯛ ꯃꯅꯥꯛꯇ ꯃꯟꯗꯤꯔ ꯂꯩꯌꯦꯕꯀꯣ ꯃꯟꯗꯤꯔꯒꯤ ꯑꯗꯨꯒꯤ ꯃꯣꯏ ꯏꯁꯩ ꯁꯛꯄ ꯈꯣꯠꯄꯒꯤ ꯌꯥꯝ ꯂꯥꯡꯉꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯤ ꯇꯣꯛꯁꯟꯕꯅꯦꯕꯀꯣ ꯑꯗꯣ ꯐꯤꯁꯤꯡꯁꯦ ꯌꯦꯡꯉꯣ ꯃꯆꯨ ꯐꯖ ꯐꯖꯕ ꯉꯥꯛꯇ ꯃꯆꯨ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯂꯣꯏ ꯄꯥꯝꯃꯤ ꯄꯩꯁꯥ ꯂꯩꯔꯗꯤ ꯂꯣꯏꯅ ꯍꯦꯛ ꯂꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯀꯩꯗꯧꯅꯤꯀꯣ ꯑꯗꯨꯅ ꯑꯄꯥꯝꯕ ꯑꯩꯅ ꯆꯦꯟꯖꯈꯤꯕ ꯑꯃꯈꯛ ꯑꯅꯤꯈꯛ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯄ ꯑꯗꯩꯗꯤ ꯑꯇꯩꯁꯤꯡꯁꯦ ꯄꯥꯝꯃꯁꯨ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯊꯅꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯨꯖꯥꯁꯨ ꯌꯧꯁꯜꯂꯛꯑꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡ ꯆꯍꯤꯗ ꯁꯦꯠꯈꯤꯕ ꯐꯤꯗꯣ ꯍꯟꯗꯛ ꯆꯍꯤꯗꯤ ꯁꯦꯠꯅꯤꯡꯗꯦꯗꯅꯀோ ꯑꯗꯨꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯅꯧ ꯑꯅꯧꯕ ꯐꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒ ꯑꯇꯩꯁꯨ ꯂꯥꯛꯈꯤꯅꯤ ꯅꯨꯄꯤꯗꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯑꯒ ꯈꯜꯂꯒ ꯄꯥꯝꯕ ꯂꯧꯕꯤꯌꯨꯕꯀꯣ ꯅꯪ ꯑꯥꯏꯐꯣꯟ ꯂꯧꯔꯕꯅꯦ ꯑꯥꯏꯐꯣꯟ ꯃꯥꯒꯤ ꯃꯨꯕꯁꯦ ꯕꯨꯀꯥ ꯀꯥꯕ꯭ꯔꯥ ꯍꯪꯗꯦꯕ ꯌꯥ ꯃꯥꯅ ꯂꯥꯛꯈꯤꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯐꯖꯕ꯭ꯔꯥ ꯂꯩꯅꯤꯡꯗꯅ ꯐꯖꯕ ꯀꯅꯥ ꯄꯤꯖꯦ ꯈꯜꯂꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯁꯤꯁꯦ ꯐꯖꯩ ꯄꯥꯝꯃꯦ ꯅꯪ ꯀꯔꯤ ꯇꯨ ꯂꯩꯅꯤꯡ ꯂꯥꯏꯠ ꯑꯗꯨꯝ ꯂꯧꯔꯣ ꯅꯁꯤꯡ ꯑꯃ ꯊꯥꯅꯕ ꯊꯨꯅ ꯀꯁꯤꯡꯁꯨ ꯂꯩꯔꯕꯣ ꯑꯩꯒ ꯏꯆꯦꯒꯁꯦ ꯎꯔꯨꯕ ꯂꯣꯏ ꯄꯥꯝꯗꯅ ꯈ꯭ꯋꯥꯏꯁꯦ ꯐꯤꯁꯦ ꯌꯦꯡꯕꯒꯤ ꯂꯣꯏ ꯈꯝꯕ ꯅꯥꯏꯗꯅ ꯂꯩꯔꯦꯕꯀꯣ ꯌꯥꯝ ꯄꯥꯝꯖꯔꯦꯍꯦ ꯁꯤꯁꯦ ꯑꯁꯦꯡꯕ ꯈꯨꯐꯖꯕ ꯇꯧꯋꯦ
ꯀꯁꯤꯅꯅꯦ ꯃꯤꯗꯤ ꯃꯨꯖꯔꯒꯅꯦ ꯑꯁꯨꯝꯕꯁꯦ ꯖꯔꯒ ꯂꯧꯊꯣꯛ ꯏꯟꯁꯜꯂꯤꯕ ꯑꯩꯅ ꯑꯗꯨ ꯀꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯅꯥꯅꯤ ꯅꯪꯕꯣ ꯆꯠꯄꯁꯤꯗ ꯁꯤꯁꯦ ꯐꯖꯩꯅꯤ ꯆꯤꯕꯤꯅꯥꯅꯤ ꯍꯥꯏꯕꯅꯁꯦ ꯁꯤ ꯐꯖꯗ꯭ꯔꯁꯦ ꯃꯥꯟꯅꯕꯗꯤ ꯑꯅꯤꯈꯛ ꯂꯧꯕꯗꯣ ꯇꯥꯏꯁꯦ ꯇꯥꯏꯗꯤ ꯇꯥꯏꯔꯦ ꯑꯗꯣ ꯀꯥꯎꯔꯦ ꯄꯣꯠ ꯐꯤꯒ ꯐꯖꯕ ꯉꯥꯛ ꯌꯥꯎꯕꯅꯤꯍꯦ ꯄꯣꯠ ꯑꯅꯤꯒ ꯅꯉꯣꯟꯗ ꯅꯍꯥꯟ ꯂꯧꯕꯗꯣ ꯅꯉꯣꯟꯗ ꯇꯥꯏꯕꯗꯣ ꯑꯗꯨ ꯁꯦꯠꯂꯨꯁꯤꯅ ꯐꯤꯒꯁꯦ ꯐꯖꯕ ꯌꯥꯗ꯭ꯔꯣ ꯑꯁꯤꯁꯦ ꯑꯩ ꯍꯥꯏꯕꯤꯒꯦꯀꯣ ꯑꯩꯅ ꯅꯣꯏꯗꯅꯦ ꯍꯟꯗꯛ ꯀꯔꯤ ꯍꯥꯏꯒꯦ ꯇꯨ ꯏꯃꯨꯡꯗ ꯁꯥꯕ ꯀꯩꯅꯣꯗ ꯁꯥꯕ ꯍꯥꯏꯗꯣ ꯁꯤ ꯆꯥꯎꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯆꯨ ꯂꯩꯔꯦꯍꯦ ꯀꯃꯥꯏꯅ ꯑꯃꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯆꯞ ꯃꯥꯟꯅꯕꯅꯦ ꯁꯤ ꯆꯥꯎꯋꯦꯕ ꯁꯤ ꯈꯪꯉꯕ ꯑꯗꯩꯗꯤ ꯑꯃꯗꯨꯒꯅ ꯄꯤꯛꯑꯦꯕꯀꯣ ꯁꯤꯒꯗꯤ ꯁꯥꯊꯤꯅ ꯆꯥꯎꯕꯅꯦ ꯐꯤ ꯐꯕꯅ ꯑꯁꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯁꯤ ꯑꯇꯣꯞꯄ ꯀꯁꯇꯃꯔꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨꯝ ꯏꯟꯁꯤꯜꯂꯒ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯀꯣ ꯀꯟꯇ꯭ꯔꯥꯁꯇꯅꯤꯀꯣ ꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯒꯤ ꯃꯄꯨꯒꯤ ꯑꯣꯏꯈꯔꯦ ꯁꯤꯁꯤꯅ ꯃꯥꯅ ꯍꯥꯟꯅ ꯂꯥꯛꯄꯒ ꯃꯥꯅ ꯐꯖꯅ ꯈꯨꯝꯖꯟ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯗꯅ ꯃꯥꯅ ꯈꯨꯝꯖꯟ ꯂꯣꯏꯔꯒ ꯑꯩꯈꯣꯏꯗ ꯀꯧꯔꯛꯏꯕꯁꯦ ꯐꯖꯩꯌꯦꯀꯣ ꯐꯖꯩ ꯌꯥꯝ ꯑꯗꯨꯒ ꯁꯤꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯨ ꯀꯟꯇ꯭ꯔꯥꯁꯇ ꯑꯣꯏꯅ ꯇꯧꯋꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯀꯣ ꯂꯣꯏ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯝꯃꯤ ꯑꯃꯁꯨ ꯄꯥꯝꯃꯤ ꯄꯥꯝꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦꯀꯣ ꯑꯁꯤꯁꯨ ꯐꯖꯕꯅꯦ ꯌꯥꯝꯅ ꯒ꯭ꯔꯤꯟꯁꯤꯁꯨ ꯐꯖꯕꯅꯤꯀꯣ ꯑꯗꯩꯗꯤ ꯑꯣꯔꯦꯟꯖꯁꯤꯁꯨ ꯐꯖꯕꯅꯦ ꯑꯣꯔꯦꯟꯖꯁꯦ ꯈꯔ ꯃꯝꯁꯤꯟꯕꯅꯦꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩ ꯄꯨꯔꯦ ꯆꯤꯡꯉꯥ ꯃꯆꯥ ꯊꯣꯡꯉꯨꯗ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯁꯟꯙꯥꯋꯥꯏꯔꯝꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯑꯁ ꯈꯨꯐꯖ ꯑꯃ ꯁꯟꯙꯥꯋꯥꯏꯔꯝꯒꯤ ꯚ꯭ꯌꯨꯁꯤ ꯂꯣꯏꯔꯦꯍꯦ ꯁꯣꯔꯥꯔꯦꯟꯒꯁꯦ ꯉꯁꯪ ꯉꯁꯪ ꯉꯥꯡꯉꯒ ꯈꯨꯐꯖꯕꯅꯤ ꯍꯧꯖꯤꯛ ꯍꯜꯂꯦ ꯄꯣꯠ ꯃꯌꯨꯝ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯄꯨꯖꯃꯤꯁꯦ ꯍꯩꯅꯥꯁꯨ ꯏꯅꯦꯅ ꯍꯥꯞꯄꯤꯔꯦ ꯍꯩꯅꯥꯁꯨ ꯄꯨꯖꯃ ꯆꯠꯂꯦ ꯍꯩꯅꯥ ꯉꯥ ꯃꯆꯥꯒ ꯊꯣꯡꯗꯣꯏꯅꯤ ꯄꯤꯄꯤ ꯑꯥ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯎ ꯀꯩꯊꯦꯜ ꯆꯠꯂꯅꯤ ꯍꯥꯎ ꯕꯖꯥꯔꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯥꯏ ꯕꯥꯏ ꯁꯤ ꯕꯤꯅꯥꯅꯤ ꯑꯝꯇ ꯍꯪꯕꯤꯔꯒꯦ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯇꯧꯔꯛꯑꯦꯅꯦ ꯑꯃꯅ ꯅꯪ ꯑꯌꯥꯝꯕ ꯀꯥꯏꯗ ꯕꯖꯥꯔꯗ ꯌꯧꯔꯒ ꯄꯣꯠ ꯆꯩ ꯂꯩꯔꯦ ꯁꯤꯒ ꯂꯩꯔꯦ ꯁ꯭ꯀ꯭ꯋꯥꯁ ꯂꯧꯔꯦ ꯍꯔꯤꯕꯣꯞ ꯂꯧꯔꯦ ꯍꯧꯖꯤꯛ ꯉꯥ ꯂꯧꯔꯤ ꯉꯥ ꯃꯆꯥꯁꯨ ꯂꯧꯔꯦ ꯁꯤꯒ ꯉꯥ ꯑꯆꯧꯕ ꯑꯃꯨꯛ ꯂꯧꯕꯒꯤ ꯂꯩꯅꯔꯤ ꯌꯦꯡꯉꯁꯤ ꯉꯥ ꯉꯥꯛꯇ ꯂꯩꯔꯦ ꯁꯤꯗ ꯃꯌꯥꯝ ꯁꯤꯡꯒꯔꯥ ꯄꯨꯔꯛꯑꯦ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯑꯦ ꯁꯤꯅ ꯍꯩ ꯃꯍꯤ ꯁꯤꯒꯤ ꯍꯩ ꯃꯍꯤꯁꯤꯅꯤꯀꯣ ꯁꯤꯁꯦ ꯀꯩ ꯍꯥꯏꯕ ꯀꯦꯝꯄꯥ ꯍꯥꯏꯔꯣ ꯀꯔꯤ ꯀꯔꯤ ꯃꯃꯤꯡꯅꯣ ꯈꯪꯗꯦ ꯑꯗꯣ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯣ ꯁꯤ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯐꯤ ꯂꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯐꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯆꯅꯥꯡ ꯂꯥꯛꯄꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯐꯤꯁꯦꯀꯣ ꯑꯗꯣ ꯁꯤꯁꯤꯃ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯗꯤ ꯂꯦꯅꯤꯟ ꯁꯨꯠꯅꯦꯕꯀꯣ ꯂꯦꯅꯤꯟ ꯁꯨꯠꯁꯦ ꯑꯩꯅ ꯁꯤꯒꯤ ꯐꯤꯁꯦ ꯑꯗꯨꯝ ꯃꯥꯅ ꯎꯠꯂꯛꯄꯗ ꯑꯩꯅ ꯄꯥꯝꯃꯦꯅ ꯈꯟꯈꯤꯕꯗꯨꯅꯦ ꯑꯗꯨ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯄꯥꯝꯃꯦ ꯔꯤꯌꯦꯜꯁꯨ ꯑꯦꯛꯖꯦꯛ ꯑꯣꯏꯔꯝꯃꯤ ꯌꯥꯝ ꯐꯖꯩꯕꯀꯣ ꯑꯁꯤꯅ ꯕꯦꯗꯁꯤꯠꯅꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯑꯩꯒꯤ ꯕꯦꯗꯁꯤꯠ ꯃꯔꯨꯞ ꯐꯥꯎꯋꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯀꯣꯇꯟꯒꯤ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝꯀꯣ ꯑꯗꯣ ꯕꯦꯗꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯜꯂꯒ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯃꯆꯨꯁꯦ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯕꯦꯗꯁꯤꯠꯁꯦ ꯑꯆꯧꯕ ꯕꯦꯗꯁꯤꯠꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯤꯡ ꯁꯥꯏꯖ ꯍꯥꯏꯒꯗ꯭ꯔꯥ ꯀ꯭ꯋꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯥ ꯃꯔꯨꯞ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯔꯨꯞ ꯌꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯕꯦꯗꯁꯤꯠꯀꯤ ꯃꯔꯨꯞꯁꯦ ꯑꯩꯅ ꯌꯥꯎꯕꯁꯦ ꯑꯃꯨꯛ ꯂꯣꯏꯗꯣꯔꯦꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯕꯦꯗꯁꯤꯠꯀꯤ ꯃꯔꯨꯞꯁꯦ ꯑꯃꯨꯛ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯕꯗ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯌꯥꯎꯅꯤꯡꯕ ꯇꯥꯔꯒꯁꯨ ꯌꯥꯎꯕ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯂꯦꯅꯤꯟ ꯁ꯭ꯋꯤꯠꯀꯤꯁꯨ ꯃꯔꯨꯞ ꯇꯧꯗꯣꯏꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯌꯥꯎꯅꯤꯡꯕ ꯇꯥꯔꯒꯁꯨ ꯄꯤꯄꯤꯒ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯑꯩ ꯕ꯭ꯂꯣꯒꯁꯤ ꯂꯣꯏꯖꯔꯒꯦ ꯕꯥꯏ ꯕꯥꯏ